Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Lamtai khunauda Kuki Millitantsingna Meiteida yum ama bomb sizinaduna thugaikre Jiri Cdo sing helicopter da pusilakre. Jiri district ki tongan mafam kayada Kuki terroristsingna nongmai amadi bomb kapsinduna landaba loinana bomb phumduna yum thugaibagi thabak chatharakpagi manung chana ngasi nungthil pung 2 makhairom taba matamda Jiri district ki Boro Bekra subdivision ki manungda laiba Cheki yum ama Kuki Millitantsingna bomb fit tawduna pokai handuna thugaikre. Loinana Jiri district ta santi purakna bagi pandamda ahenba security force sing thazin bagi manung chana ngasisu Manipur police ki Cdo personal kaya pusilakre haidi pauche sina thodok thokfam dagi phangba paugi matung inadi bomb fit tawduna pokai hankiba yum asi lamtai khunauda laiba soibam rajen kauba Miyoi amagi chekna saba yumni lamtai khunau hairiba mafam asi Kuki Millitantsingna yamna toina nongmai amadi bomb kapsinduna landarakpa mafam oibana mi leiba ngamdaduna ahangba yum oina leibani masigi khudong chaba lauduna lamtai khunauda leiba yum thadokuna chatnakraba Meiteigi yumsing mathang thugainabagi khongjang asi changsilakpani hairi yum thugaibagi paw asi tabadagi panthaba leitina Jiri district police ki kangbu sing thodok thokfamda changsinkhre hairi Yam nangakli badi lamtai khunau area da central force ki kangbu kaya amasu leiribani makhoi leinanina matau karamna Kuki Millitantsingna bomb pokai handuna yum thugaiba ngamlibano haibasi wahang ama oiri amaromda Jiri district ta Manipur lengana santi thamnabagi lokhalakpa thabaki manung chana ahemba security force thazin ba hokre ngasi su helicopter tank anirak thongna Manipur police ki commando personnel sing humphutara taret pusinkhre masida natana makha taba security force sing pusinabagi Khang sing su lokot kani hairi police commando ga khut thoknabada naha ama lekhidre naha taru khulai ke konana fare Kuki singna Manipur da landarakliba asida khulnga kani haina mayumdagi tha ani ki mamangda chatkibani haina class 10 exam thagadaba mahiroi ama police nongmai kapnabani haiba thodok amada Thobal salungpham da lekhidre Miyoi taruk amana khulai ke konana police na fare hairi thodo asi ngasi ayuk pung 10 rom tabada Thobal district ki Hairok police station gi manung chana laiba salungpham maning leikai da thokibani hairi thodo asi gi matangda press na phangba paw gi matung ina ngasi ayuk Thobal salungpham da masak khangdaba khara lakle haibagi paw tabada gi Lilong police amadi Thobal commando gi apunba kangbu amana mafam aduda changsinba matamda sakhangdaba sing aduna nongmai kapthorakpadagi nakal anida kapnaki hairi thodo aduda miyoi ama nongmai na panuna sokpadagi Lilong da laiba Nur hospital da laikanaraba matungda Ras Medicity da makhatana laikanaraba matungda ngasi numiyung pung 12 makhairom tabada lekhidabani hairi lekhidraba miyoi adu Thobal khunong mai lekaidagi laisram prem 19 apokpa lekhidraba Ronan Kawi mak Thobal khunau da leiba Nimaichan High School da class 10 tamliba mahiroini handak pangthokadariba metric exam thagadabani hairi thodo adu da lekhidraba miyoi adu ga lakminabani haiba miyoi taruksu police na khulai ga konana fare hairi fagalaba khulai sing adudi inchas rifle ama SLR ama carbine ama 303 rifle ahom Amok rifle ama puna nongmai taruk ni hairi amaromda thodok thokfamdagi phangba pawda nongmai kapagi makhol kharadi miyamna tanaki ka hena nakal anida ka hena nongmai kapna khibagi makhol di miyamna tanaki di hairi thodo adu matau karamna thokibano haiba chap chaba official oiba pawdi mari leinaba singna khangalakpa leitri Ras Medicity da laikana khiba leikhidraba naha adugi apokpi Nirmalana mahaki machanupa prem machin manau mari gi manungda ani subani tha ani rongi mamangda khul ngakpagi yum thadok tuna chatkibani thokliba lan asi amukta loisin biro mahaki macha adu khul ngakpa chatkibani ngasina police ka khuthoknabada leikhidre haide mahaki macha da uliba police ki thongna adu Kuki da amukta utpiu haina phongdorakli lalholup ani khuthokna khibagi matangda kukma mayang Imphal na thuba mifam pangthokna wari flowkre tha sigi taraga humdoi gi numidang pung 8 taba matamda Khuman United Clubs and Maira Paibis Association kukma na sinduna khudaki oiba Maira Paibi amadi miyam gi oiba apunna mifam ama pangthokre Mifam aduda miyamna amato ina yanaduna warep mari lawkre haina kukma women's wing mayang Imphal gi secretary na thadorokpa cherol amana hairi cherol aduna makha taraduna lawkiba warep mari adudi ahanbada haukiba tang 9 amadi taragi lonaba ahingda mayang Imphal gi sagai sabi gi lambi da changsilaga leiba mayang Imphal ga tainaba karangi nga gi farm singda hana jangzafam lawduna leiba khulai paiba luf amaga nauna changsilakpa khulai paiba khutpu amaga kanba mawngda khuthokna khibagi thodok aduda hana mafam aduda leiramba luf amagi maikaidagi mayang Imphal gi Maira Paibi singna sarau sinaraga amadi achoba lop macha khaidoklaga thodok adu ekhona thokanba manbagi mawongda Maira Paibi singna achou macha khaidoklamdrabadi thokliba thodok adu thoklamdaba yai haina print media singda phongdorokliba asi haujiki oiriba leibaki aruba tanja sida mafam matam chadaba amadi yamna fajaba watpa hairoidaba wahi watani haina yaningdaba phongdorokli Numit aduda mayang Imphal gi Maira Paibi sing amadi miyamna angamba thakta tumba chaba khangdana khut thanadana honakibana media da fonglakliba wafam adu yumfam yaudaba wani haina condemn tofam to I haina waref nakhi
ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯍꯥꯏꯔꯤꯕꯗꯤ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ, ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒ ꯃꯦꯗꯤꯌꯥꯗ ꯍꯥꯞꯄꯤꯔꯛꯇꯅꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯩꯃꯥꯏꯗ ꯈꯣꯡꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯆꯦꯟꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯏꯔꯥꯡ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯗꯒꯤ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ, ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯍꯜꯂꯦ꯫ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯈꯟꯕ ꯂꯩꯔꯕꯗꯤ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯕ ꯇꯥꯔꯕꯗꯤ ꯂꯣꯏꯈꯝ ナꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯇꯣꯞ ꯇꯦꯔꯣꯔꯤꯁ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯨꯔꯥ ꯇꯨꯅ ꯁꯤꯍꯟꯕ ꯅꯠꯇ꯭ꯔꯒ ꯄꯥꯛꯇꯛꯅꯅ ꯇꯛꯊꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯥꯏꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯃꯁꯥꯀꯔ ꯆꯠꯊꯔꯛꯈꯤꯕ ꯊꯥ 17 ꯃꯄꯨꯡ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯟꯗꯥꯍꯟꯗꯨꯅ ꯊꯝꯂꯛꯂꯕ ꯃꯇꯨꯡ ꯋꯥꯊꯣꯛ ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯑꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠ ꯍꯧꯖꯤꯛꯁꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯥꯛꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯁꯤꯟꯕ ꯉꯝꯐꯝ ꯊꯣꯛꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯥꯛ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄ ꯅꯠꯇꯦ꯫ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯈꯨꯖꯣꯛ ꯑꯃꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯨꯕ ꯐꯤꯚꯝꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕꯒꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯤꯌꯥꯝꯅ ꯃꯔꯝ ꯑꯗꯨ ꯈꯪꯂꯕꯗꯤ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯔꯒ ꯂꯨꯔꯤꯕ ꯃꯔꯝ ꯑꯗꯨ ꯀꯔꯤꯗꯅꯣ ꯈꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯋꯥꯍꯪ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯑꯔꯥꯟꯕ ꯑꯣꯏꯔꯔꯣꯏ꯫ ꯂꯥꯟ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ, ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯟꯗ ꯆꯠꯊꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯤꯟꯕꯥꯟ ꯀꯥꯡꯕ ꯉꯝꯗꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯜꯂꯛꯈꯤꯕꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯔꯛꯈꯤꯕ ꯆꯤꯡꯅꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯟꯊꯣꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯂꯕꯗꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯗꯨꯅ ꯃꯤꯇꯩ ꯃꯤꯌꯥꯝꯕꯨ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯗꯤ ꯌꯨꯝ ꯀꯩ ꯊꯥꯕꯒꯤ ꯑꯌꯧꯕꯤ ꯊꯥꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯦꯔꯣ ꯑꯣꯏꯗꯨꯅ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯇꯥꯔꯕꯗꯤ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯒ ꯂꯥꯟ ꯉꯥꯛꯂꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟ ꯑꯣꯟꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯃꯛ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯦꯔꯣ ꯁꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯔꯥꯡ ꯑꯁꯤ ꯑꯔꯨꯕ ꯐꯤꯚꯝꯅꯤ ꯍꯥꯏꯅ ꯇꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠ ꯁ꯭ꯇꯦꯠꯀꯤ ꯑꯔꯣꯏꯕ ꯃꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯁꯤꯟꯅꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯆꯨꯝꯃꯤ꯫ ꯂꯣꯏꯅꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ꯫ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕ ꯂꯩꯉꯥꯛ ꯄꯊꯥꯞ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯩ ꯍꯨꯛꯄꯗ ꯅꯠꯇꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯄꯨꯋꯥꯔꯤꯗ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯊꯝꯂꯝꯕ ꯉꯝꯂꯝꯒꯅꯤ꯫